Ngasi tarik tara thangja numit asigi rashifal pijari. Mesh rashigi oina thabak tauba honajabada pangal thokpa yagani imung manunggi mari semgatchau. Bris rashigi oina sel thonggi phibam khara makai phagatchagani. Wakhal thadaraga sectionna sel sandoku. Methun rashigi oina wa ngangbada hai singjaragadi kanaba phangani. Thabaki interview faubada kanagani. Karkat rashigi oina mibu maithongda yenglaga thajaba thamganu. Sel thum pochai mangbagi awaba piri. Singha rashigi oina wakhal lausing thokpa kana jaba numit oigani asawbadi laksinjau. Kainya rashigi oina tawgadaba thabak thawgalonda mityeng thamu. Awaba polum pudanaba honau. Tula rashigi oina marup mapang sagai nataygi mari phagatchagani. Sel thumgi laitaba phangani. Brisik rashigi oina yeknaba mapangal kanba matam oibana sikhinjaba fai chaba tumbadadi anapa lay. Danu rashigi oina daw yaba tauruba thabak mai pakpa numini lairik laisu tamba kanai. Makar rashigi oina tunglam chatta kana jabagi lambi laigani imung manunggi thau puba hengatkani. Kumbha rashigi oina puthokchaba wakhalonda mai pakani miyamgi thabak tawbada afaba numit oi. Mina rashigi oina pukning nungaitaba wakhal charangnaba kaya laigani ingthana laitana honajaba fai.